Houjik thokliba irang asigi waroishin purakpada Manipur gi apunba shaktam da shingnarakpa amasung khunnai ase mutkhiba yabagi phivam dadi kaidonungda yashinnaba touroi haina Chief Minister N Biren phongdokkhre wafam asing asi hanigi Chief Minister Radabinot koijam iba amasung el memona edit tawba writing and species of Radabinot koisam and anthology haina mingthonba lairik ama phongdokpagi thoramda Chief Minister N Biren thamkibani JN Dance Academy gi auditorium da pangthokiba thoram aduda Chief Minister N Biren hai Manipur thokliba irang asigi haurakfam center gi luchingba singna mayek singna khangrabara haiduna chingnaramani adubo handak Union Home Minister Amit Sahaga New Delhi da unaruba aduda center na thabak oina paikhatnabagi damak thawrang toramba sing aduna Manipur thokliba irang asigi haurakfam mayek singna khangli haibase thajaba ngamkhe Madubakna Union Home Minister gi maikaidagi kilometer 1,400 henbage Indo-Myanmar border fencing tauragani haiba wafam yauna Myanmar amasung India ani gi marakta leiramba free movement regime lauthokle haibagi wafam phongdokhiba leire Center na thangzilakliba khongthangsing asina Manipur da thokliba irang asigi chapchaba hawrafam ado khangna thabak paikhatlakba hawre haibadu takle oirakliba phivam sing asi yengluragadi thokliba irang asigi waroishin ama athubada laklagani adumakpu irang asigi waroishin puraknaba honnabada Manipur gi apunba shaktam kairakpa yaba amadi khunnai asi mutkhiba yabagi phivam laklabade maduda yashinnaba khak touroi Houjik aikhoina thengnariba lan ase lamdam asigi yellow furuk ke miyoi sing minority gi thakta leitanabani Chief Minister N Biren makhatana hai Chahi cha kaya ipa ipu singna ngaktuna thamlamba aikhoigi lan thum pumnamak asanba mityengda uba ngamdaba politician singna manghalle Masina maram oiraga Houjikki mirolda tamba ngamdaba punsi mahing ama chauna mayokna halle pumnamak sing asina para ama oiraga tungi mirolda ngasi oiriba phivam ase mayokna danaba lenga asina honaramkani state ase mapu Pandabagi maongda atopa lebaktagi changlaktuna tawningba maongda tawriba ase thingnaba free movement regime lauthokkhre athubada Indo-Myanmar gi ngamkhai paringso sambal khaduna security akanba jackson thorang lokhalagani 1961 da best year oiduna masigi matungda changlakpa mipum khudingmak inner line permit ki makhada deport tawragani khongthang asi mai pangna pangthokpa ngamnaba foreigners singi biometric data lobagi thabak chathaba hokre aikhoina Houjik lanthengnariba ase tungi mirol singi damaktani hainasu Chief Minister N Biren makhatana phongdokhe Jabe Manipur ki leiba phivam mayam haina khange adu nare eonda attention namak legion se center na koi good goals khangbi drabra haina yamna ma eonda yam tension yam anxiety adu ga ai yamna no haidana dum confusion dum dare but Honorable Union Home Minister na Covid matung ay sa ko na rin pa kung mo hen pa mga tumaman kalau iba ma tawag kila kan report baliwa mapil ko assurance fencing gi FMR gi adagi atay security forces in border gi ngata forces border guarding counter insurgency ka punna tamna bi ko some new development lakani aduna he hydro tawbuga ma anima put the to be one by one and be fencing to be one thing the FMR to be adu go them seriously atulumba tanda okay solution lakani the solution is we cannot compromise to bring solution okay shaktam to koi jati mutla le shaktam license bi koi Lairik phongdokpagi thoram aduka mari laidana hanagi Chief Minister Radabinot koijamna hai Manipurda Houjik thokliba irang asi chahi taret khuntakhiba adugi matung maitai singi mathakta chatharakpa lanne thokliba irang asina aikhoigi mit panghanba haibadu oiraga Houjikti aikoi amatta oina lepminabagi matam adu yaure maram aduna maitai sing punsinduna miyamgi luchingba amasu oiriba Chief Minister gi maningda amatta oina lepminaduna thona hapse Lan asi mai paknaba thengnasi hairabade luchingba amagi makhada thabak pangthokpana chumgani maramdi Chief Minister N Biren asi Houjik center na yariba luchingbane masigi khudong chaba asi lauraga lan thengnasi haina Radabinot koijamna makhat takhe mate khodi yamna lurobane Houjik achaw crisis ni secretary thunta paki matunda andakise asini and must see a eye opener when she make up to when she not the you saw 22,000 square kilometers there
Manipur Imphal Valley early 2000 ajuda ekhoida yamna ngenoina accommodative oina ajuda restriction amata oina thamdraga ekoi internal migration atop from the tamdala ajuda mapandai le pa maya sina hana self-sufficient, food self-sufficient Kojaramiba, Pedi product economy, Putopotola, Observer, Nashidi, Low from Lambetre.